ꯑꯩꯈꯣꯏꯒꯤ 15 daysꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯄꯔꯐꯣꯔꯃꯦꯟꯁꯇ ꯁꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯆꯠꯊꯔꯤꯕ 15 daysꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏꯒꯤꯗ ꯏꯁꯩꯒꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯃꯌꯥꯝꯁꯤꯒꯤ ꯃꯈꯜ ꯃꯈꯜ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯀꯅꯤ꯫ ꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯄꯨꯊꯣꯛꯆꯒꯦ ꯈꯜꯂꯤ꯫ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯕ ꯃꯇꯝꯗ ꯂꯤꯂꯥ ꯑꯁꯤ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯨꯕ, ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯃꯗꯤ ꯂꯥꯏ ꯍꯥꯏꯕꯗꯤ ꯂꯩꯇꯕ, ꯑꯗꯨꯕꯨ ꯍꯣꯖꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯌꯥꯎꯔꯤꯕ ꯇ꯭ꯔꯦꯅꯤꯁꯤꯡ ꯑꯁꯤꯗꯗꯤ ꯂꯤꯂꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯂꯤꯂꯥꯁꯤꯗ ꯍꯥꯟꯅ ꯃꯣꯏꯅ ꯀꯩꯅꯣ ꯈꯪꯗꯕ ꯍꯥꯟꯅ ꯇꯧꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯂꯤꯂꯥꯁꯤꯗ ꯃꯣꯏꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯀꯟꯅ ꯆꯪꯗꯕꯅꯤꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕ ꯄ꯭ꯔꯗꯛꯁꯟ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯋꯥꯏꯕꯨꯗꯤ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ, ꯑꯗꯨꯕꯨ ꯑꯦꯛꯁꯟ ꯑꯗꯨꯗꯤ ꯔꯙꯥ ꯁꯥꯕꯕꯨ ꯑꯣꯏꯔꯣ, ꯏꯕꯥꯏ ꯆꯥꯎꯕ ꯁꯥꯕꯕꯨ ꯑꯣꯏꯔꯣ, ꯍꯦꯛ ꯇꯧꯊꯣꯔꯛꯄꯗ ꯈꯤꯇꯪ ꯆꯨꯅꯕ ꯈꯔꯗꯤ ꯋꯥꯠꯄ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯅꯝꯗꯅ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ, ꯅꯪ ꯁꯤ ꯏꯕꯥꯏ ꯆꯥꯎꯕ ꯁꯥꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯏꯕꯥꯏ ꯆꯥꯎꯕꯗꯣ ꯅꯪ ꯐꯖꯅ ꯌꯧꯅ ꯄꯨꯛꯅꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯧꯅ ꯇꯧꯗꯕ ꯌꯥꯔꯣꯏ꯫ ꯑꯃꯗꯤ ꯔꯙꯥ ꯁꯥꯕ ꯑꯣꯏꯔꯒꯁꯨ ꯃꯣꯕꯥꯏꯜꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯁꯦ ꯔꯙꯥ ꯁꯥꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯪ ꯔꯙꯥꯃꯛꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯗꯨꯁꯨ ꯃꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯀꯥꯟꯗ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯊꯋꯥꯏꯗꯤ ꯌꯥꯝ ꯌꯥꯎꯕ, ꯑꯗꯨꯕꯨ ꯆꯨꯅꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯒꯁꯨ ꯃꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕꯗꯣ ꯑꯗ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯔꯀꯥꯟꯗ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯨꯊꯣꯛꯈꯤꯕ ꯄ꯭ꯔꯗꯛꯁꯟꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟ ꯍꯥꯞꯆꯤꯜꯂꯒ, ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯍꯨꯝꯂꯛ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯂꯤꯂꯥꯅ ꯁꯥꯟꯅꯈ꯭ꯔꯦ, ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯟꯅꯔꯦ, ꯁꯤꯗ ꯄꯨꯊꯣꯛꯀꯗꯣꯏꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯄꯨꯊꯣꯛꯀꯗꯣꯏꯅꯦ꯫ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯞ ꯃꯥꯟꯅꯅ ꯄꯨꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯣꯖꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯗꯤꯖꯥꯏꯟ ꯈꯔ ꯍꯥꯞꯀꯦꯗꯤ ꯈꯜꯂꯤ꯫ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯅꯕ ꯃꯇꯝꯗꯀꯣ, ꯉꯁꯥꯏꯒꯤ ꯏꯕꯥꯏ ꯆꯥꯎꯕꯒ ꯔꯥꯙꯥꯒꯁꯦ ꯃꯣꯏꯁꯨ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯑꯦ, ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯃꯔꯤꯗꯣ, ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ, ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯐꯥꯎꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯃꯣꯏꯅꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒꯦ ꯈꯣꯠꯂꯒꯦꯅ ꯃꯣꯏꯒꯤ ꯋꯥꯈꯜꯁꯦ ꯆꯞꯌꯨꯡꯅ ꯂꯦꯞꯄꯅꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅꯤꯁꯦ ꯏꯁꯣꯔꯅ ꯊꯨꯡꯅꯧ ꯍꯥꯏꯅꯗꯤ ꯇꯝꯃꯝꯗ꯭ꯔꯦ, ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯌꯥꯝꯅ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯣꯏꯕ ꯁꯤꯟꯗꯨꯗ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏ ꯂꯤꯂꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯣꯏꯕ ꯃꯇꯥꯡꯁꯦ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯏꯕꯥꯏ ꯆꯥꯎꯕꯁꯤꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯔꯙꯥꯁꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯥꯁꯦ ꯍꯦꯛꯇ ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯥꯁꯦ ꯂꯩꯔꯕꯅꯦꯕ, ꯋꯥꯈꯜꯁꯦ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯈꯨꯡꯒꯪꯁꯤꯗꯩꯗ ꯁꯥꯟꯅꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯍꯧꯃꯤꯟꯅꯔꯛꯈꯤꯕꯒꯤ ꯃꯈꯣꯏꯅꯤꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ, ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯥꯏꯇꯥꯔꯦ ꯁꯤꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥꯖꯤꯟ ꯇꯧꯔꯀꯥꯟꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯀꯦꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕꯗꯤ ꯑꯩꯈꯣꯏ ꯀꯟꯅꯗꯤ ꯊꯧꯅꯤꯖꯒꯦ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ, ꯃꯔꯝꯗꯤ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯅ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯅ ꯐꯅ ꯄꯛꯆꯗ꯭ꯔꯒꯁꯨ ꯊꯋꯥꯏꯕꯨ ꯌꯥꯎꯔꯗꯤ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁ ꯆꯦꯟꯖꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯥ ꯑꯃꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯌꯨꯛꯇꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄꯤꯁꯤ ꯂꯥꯛꯑꯒ ꯀꯩꯅꯥꯗꯨ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯦ ꯔꯦꯗꯤ ꯇꯧꯔꯤꯅꯦꯕ꯫ ꯉꯁꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯅ ꯅꯨꯡꯊꯤꯟ ꯑꯃ ꯆꯨꯞꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄꯗꯐꯥꯎꯗ ꯂꯣꯏꯈꯝ ꯅꯥꯏꯄꯣꯠꯇꯦꯕ, ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯤꯅꯤꯠ 5ꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯤꯟ ꯑꯃ ꯊꯣꯛꯎꯔꯀꯥꯟꯗ ꯑꯃꯃꯨꯛ ꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯏꯒꯤ ꯀꯥꯔꯛꯀꯤ ꯃꯤꯅꯤꯠ 5ꯁꯤꯗꯩꯗ ꯄꯣꯠꯂꯣꯏꯁꯦ ꯁꯦꯠꯂꯣ ꯍꯥꯏꯅꯦꯕ꯫ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯈꯤꯕꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯝꯅꯕ ꯌꯥꯝ ꯋꯥꯅ ꯇꯧꯈꯤ, ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯃꯣꯏꯅꯁꯨ ꯑꯦꯛꯁꯄꯥꯔꯠꯁꯨ ꯅꯠꯇꯕꯅꯤna ꯍꯥꯟꯅ ꯂꯤꯂꯥ ꯌꯥꯎꯕ ꯑꯥꯔꯇꯤꯁꯁꯨ ꯑꯝꯇ ꯅꯠꯇꯕꯅꯤꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯌꯦꯕ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯄꯣꯠꯂꯣꯏꯁꯦ ꯀꯃꯥꯏꯅ ꯁꯦꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇ꯭ꯌꯨꯝꯒꯤ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯦꯁ ꯆꯦꯟꯖꯤꯡꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯟ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯇꯝꯕꯒꯤ ꯇꯥꯟꯖꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯧꯔꯦꯕꯀꯣ ꯍꯟꯗꯛꯁꯤ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯣꯏꯗꯁꯨ ꯄꯣꯠꯂꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯀꯗꯕꯅꯤ, ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯌꯦ ꯅꯣꯏꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯄꯣꯠꯂꯣꯏꯁꯦ ꯁꯦꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯁꯦꯠꯂꯒ ꯃꯥꯏ ꯀꯖꯦꯡ ꯂꯩ ꯎꯞꯄꯒ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯗꯨꯝ ꯎꯠꯂꯁꯨ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯉꯝꯅꯤ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ, ꯄꯣꯠꯂꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 5 ꯃꯤꯅꯠꯁꯇ ꯄꯣꯠꯂꯣꯏꯁꯦ ꯁꯦꯠꯄ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯀꯥꯏꯅꯒ ꯃꯣꯏꯅꯁꯨ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯡꯅꯩꯌꯦ꯫ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁ ꯆꯦꯟꯖꯤꯡꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥꯁ ꯃꯌꯥꯝꯗꯨꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯣ ꯐꯖꯅ ꯎꯠꯄ ꯉꯝꯅꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯗꯛꯁꯟ ꯑꯃ
ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯔꯥꯙꯥꯒꯤ ꯋꯥꯐꯝꯁꯤꯗ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒꯀꯣ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯁꯔꯠ ꯁꯥꯔꯤꯕꯁꯤ ꯔꯥꯙꯥꯒ ꯂꯨꯍꯣꯡꯗꯣꯏꯅꯤꯗꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯤꯟꯁꯤꯒ ꯌꯥꯝ ꯊꯤꯅ ꯀꯃꯥꯏꯅ ꯆꯔꯛ ꯆꯍꯤꯡꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒ ꯇꯣꯝꯕꯒ ꯃꯣꯏ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯝꯅꯔ ꯃꯇꯨꯡꯁꯤꯗꯩꯗ ꯃꯥꯁꯦ ꯕꯣꯔꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯀꯣꯌꯦꯠ ꯌꯦꯠꯇꯅ ꯐꯩꯖꯣꯝ ꯁꯦꯠꯇ ꯐꯩꯖꯣꯝ ꯍꯥꯏꯔꯒ ꯆꯨꯝꯅꯒꯤ ꯐꯩꯖꯣꯝ ꯅꯠꯇꯦꯕ ꯁꯦꯠꯇꯣꯏꯁꯦ ꯕꯣꯔ ꯑꯃꯅ ꯁꯦꯠꯄ ꯆꯞ ꯆꯥꯕ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂꯀꯥꯟꯗ ꯃꯥꯁꯦ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ ꯌꯥꯝꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯁꯦ ꯁꯤꯡꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯦꯛ ꯐꯩꯖꯣꯝꯗꯣ ꯈꯤꯇꯪ ꯍꯦꯛ ꯅꯥꯟꯊꯣꯛꯄꯗ ꯑꯗꯨꯝ ꯂꯣꯏ ꯆꯣꯛꯇꯣꯏꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯒꯤ ꯆꯦꯟꯖꯤꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯕꯣꯔꯁꯤꯅ ꯃꯤꯅꯤꯠ 2ꯗ ꯕꯣꯔ ꯑꯃꯒꯤ ꯀꯣꯌꯦꯠ ꯌꯦꯠꯇꯅ ꯐꯩꯖꯣꯝ ꯁꯦꯠꯇꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯏꯜꯂꯀꯥꯟꯗ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯀooperation ꯄꯤꯅꯔ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯕꯣꯔꯁꯤꯅ ꯗ꯭ꯔꯦꯁ ꯊꯣꯛꯂꯛꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯐꯩꯖꯣꯝ ꯁꯦꯠꯂꯛꯄ ꯃꯥꯅ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯥꯅ ꯀꯣꯌꯦꯠ ꯌꯦꯠꯄ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯀooperation ꯄꯤꯅꯔꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯥꯟꯖꯥꯁꯦ ꯑꯃꯠꯇ ꯁꯔꯛ ꯁꯤꯍꯟꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯉꯥꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯦ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ